ngasi numida waram phong hiba tungan tungan ba Manipuri se phong sing amasum thok hiba thawdo wa thok sing dagi maroi bi paw sing myam na thamjagi ahan bada maroi ba paw moina kangpokwi do operation sa thabado khulai kya fagale kangpokwi district ki manung sanna luhan khojangi akoi ba mapham sing ngarang thi bu humbi ki thabak sa thabada sniper rifles ani yauna kusu khulai kya fagat pangam le hari police ki paw ki matung na fagalaba khulai singa dudi .303 gi sniper rifle ama 7.62 mm gi sniper rifles ama SBBL anongmai ama improvised long range mortar pompi ama improvised mortar range mortar ama mobile IED ama detonator konana HE 36 hand grenade mari eastern shell ahum anti riot rubber bullet ahum live ammunition tarago humdai long range bomb ani bio effect radio set ama blank round taru tear smoke shell CS ama tear smoke shell duel ani number 36 arming ring ani yauri fagalaba khusu khulai singadu logi thabak lokhanaba police station sinakre hairi atopa pawm ambulance ta nung thajinduna amung hana akai atoi thugan biganu CMO thawal tha sigi mapan thawbal SP gi office mamang na mahiroi sing sangsin ki ba khongjang adu asok pasing louba sangluba district hospital thawbal gi ambulance amada nung na thajinduna thugai rakpa madi driver buna asu apanang halakhi badu laibuk thibne matung na amu hana taho thogan biganu hana medical officer thawbal gi thawpuri ba Dr. Y nokul na phongdokre ngasi ma ki office ta pangtok pa pawmi sing unaba ma da mak na makhata na hai thawbal district asigi amata ngaira advanced life support ambulance asina ngasi phaoba thokli bi irang asida mating pangduna lakli bani irang asida mi aso apan yauri haiduna kaurakpaga I thoudang ni khangna sangshinduna mioi bigi mating pangduna lakli asopo khudima kannanaba mating pang bhaibis ambulance ki matha oibana numina sida thawbal SB gi office ta aso apan nangkiba mioi sing laukhatluraga tholakpada khongjang sangshiliba miyamna nungna thajinduna ambulance manung de yauriba maruaiba polam singchu thuga khiaki CMO na makhata na haiki beda nung thajilaki ba khongjang loi sing adu masa khangdrabasu mahiroi sing yawbu ki thawdo asigi matang na police ta su FIR ma pisinkhre miyam na su asiguma thawong asi tawbigan waiki atopa pawmana khulngak pasing fadana ba DC ma DSP da memorandum pisinkhre tha taraga taruk mapung pharaglaba ko ki terrorist na Manipur gi ngangkhai thugairaga separate administration semnaba lalasida iramdam asigi saktam kaiba yaru haiduna thawai pamu ba tawduna thawna phana songthoktuna lanthengnari ba khulngak pasing makhata na phaba punba tawbiganu haina khunai kanbalup khukampal gi ima ibel singasi thawbal district ki DC amasum ASP da memorandum amamam pisinkhre ngasi gi memorandum adu pisaluraba matungda pawmi singa unabada khukampal gi secretary SK Setesuri na hai houjik chathariba tha taraga taruk mapung pharaklab irang sida khul ngakpani haiduna tholaklibi isa sing asi thokningdana tholakhiba nati iramda Manipur kannanaba tholakibani istera sida lairiba lenga asna miyamgi punsi amadi lanthum ngalaktabadagi makutta khulai paiduna kuki terrorism gi miyamgi punsi amadi marai pak Manipur kannanaba tholakibani la loidriba phaoba makhoibu phaba punba yaroi makhoina pairiba aina yadaraba khulai sing istera sida santi hanjilaglaba matungda mapham sana lenga ta kusinagani hainasu magna makhata na phongdokhi atopa pawmana district ahumda matam kaktaba curfew na miyamgi mahoksagi punsida yamna sauna saitheng piri tha asigi mapandagi hauduna mahiroi singna sangsilakhiba khongjangda ngarang yamna sauna irang thokpadagi oirakliba phibam laksindanaba Manipur lengangna tampaki district ahum haibadi Imphal West Imphal East amadi thawbal gi mafam singda thamlakhiba curfew makhata na sathari curfew mana maram oiduna Imphal gi mayol khuntaklan sikhiba manakhi aikhoi gi pawmina koina satunu yengluba matamda ngarang ayuk pung 13 tarakpadagi thamjinkiba matam kaktaba curfew na maram oiduna khoirambal ima kaithel phamnakhidi pauna amasum thangal kaithel animakta leiba dukan sing thonglonakhi laikai laikai de phamba dukan sing ayamba thonglonakhi adubo Imphal dagi khara haidokhiba singjamai pisum khong amadi atai kaithel singda state abandoned sing thoktuna pot yonakhi curfew leirabasumi ayaman satok sindi adumuk tawnakhi tungan tungan district sing da satkadaba gari sing de lemnakre ana leng yauna essential service ki kharadi adumak sadok sin tokhi adumaina mak ana lenga mari leinaba pharmacy sing di mauksa gumna adumak thong hanakhi security force sing na sulambi de lakpa gari sing wang pang tawduna curfew gi athingba thugari bra haibigi yengsin bigi thabuk satakhi loinana pamdaba thawdok sing thoktana ba mikup na hom sing lakhatkhi
Imphal East amasum Thoubal gi mafamsingdasu curfew gi athingba thambagi mami adumak takhi matam kaktaba curfew aduna maram oiraga miyamgi punsida yamna sauna saithing piri atopa pawmana Nambol kaithil yerektuna lairakhiba mahairoisingna Manipur gi saktam kaiba yaru haina rally sakre Manipur gi tampakta lairiba mahairoisingna sahi ama makha helaklaba Manipur da thokliba irang asi atuba matamda loisillu haina lengakta taksinduna thamkiba wafamsing thabakta onthokadabani haiduna sangsilakhiba khongjangda Manipur State Force na thamkiba Fusaiduna mahairoising asu apan yahonkiba thawongbu yaningdaba phongdoktuna Bisnupur District Nambol su mahairoising ngasi ayuk wakat khongsat sakre ngarang hing Nambol kaithil yarektuna laiba mahairoising na tholaktuna wakat khongsat adu sakhibani Internet thingwana irang lakshan mangamloi Central Force sathokro Manipur gi saktam kaibiya roi go back Central Force State Force ka henma thong yaning di haina thaba placard singkya paiba galoinana khulaw kya sutlaki wakat khongsa adu Nambol kaithil gi horaga Nambol Police Station mamang phawraga Poison phawbo satluraga amuk halaktuna Nambol kaithil losinki panba yabari ngarang digi Nambol area gi mahiroi singa Nambol kaithil yarek pagaloinana mahiroi singna masa masa gi mayumda anjinbagi mutta chagani thakani khangdana Nambol kaithil famdana khongjang sataki amaromdana malem gi oina minini fu khudingi miyoi amamam society tawraga sidi Dr. Brozen Akoizam Suicide haibisi laina makhalamani miyoi ama suicide tawgadore haibigi singnaba khudam phanglabadi matam chana layeng hobu yai haina Regional Institute of Medical Science RIMS ki dil academic Brozen Akoizamna phongtokre ngasi lamphel leiba RIMS Imphal na sinduna RIMS Jubilee gi conference hall pangthokiba Responsible Reporting on Suicides ki matangda media interaction program da dinna makha taradun hai malem gi oina minute nifu khudingi miyoi ama suicide tawraga siri media amadi social media singna suicide tawbagi paw phongmada tawgadaba madi tawroidaba khanglaka paw phongbi phagani paw phongmada suicide tawriba madi suicide tawpham adugi video natragana photo hapoi dawani suicide tawriba miyoi aduna imungi paw aduna imung manungi miyoi singda ningsingna tawbiroidabani natrabadi imung adu psychiatry phaoba narakpa yai haina haikhiana su paw sida makatana phongdorakli paw se lushila poina kanglai paki mairag editorial myamna thamjagi Manipur kannanaba MLA yankhai gi sapsaba thoudang adu houjik phaoba loba ngamdriba karigino Manipur gi apunba MLA humfu lairiba siki manungna kuki MLA tara amadi Manipur gi kuki singweba separate administration ama semnabagi damakta akan balanjang tawduna lairi Manipur thugaina bo honariba sin kuki MLA tara si bar lenga amadi Manipur lenga na ain gweba thabak lokotuna serak pina bo honaba sungamdre aduga yamna nungaitribadi lehauri MLA yankhai sin marebak Manipur ba maset maset tana thugaina bo honariba aphong bo yaknaba masak sengna khanglaba phawba lawpham toko thoudang adu lawba ngamdriba asini koki narco terrorisingna Manipur thugainaba akan malalong sa tharakliba si sahi amaga tha taruk surakli haiba khangna miyamgi mihut oiriba MLA na makhoigi lawpham toko thoudang adu ngasi phawba thabak oina uthoktana lairiba si yamna lali oiriba phibam asida Bharat ki Prime Minister Narendra Modi dagi horaga atai Union Minister singsu Manipur da thokliba lal asi loisinana ba honariba si ngachi phawba honadri Prime Minister Narendra Modi na Manipur kannanaba supnagi wahi ama phawba houjik phawba haithri roidana Manipur da ngasi phawba khongdaraktri Prime Minister na yengliba miyeng asina takpadi Manipur si India gi manungda sandre haiba takpani haibi he oiriba phibam asida Manipur gi Chief Minister N Berena Mangzil thana songthoktuna atai MLA ga loinana apunba thauna pangaladu amata sagatuna Delhi da satuna Prime Minister hakthengna unaduna Manipur kannanaba lokhatpham toko thoudang adu lawgadabani aduba ngasi phawba thoudang asi lawba ngamdaduna lairi sairak sida sin kuki narco terrorist na drone bombing amadi mishala singba misa miya marakta kapsinduna attack sa tharakwadagi misi mina amadi asu apan kya yawri phibam asida Maraipak Manipur kannabagi damakta lawpham thokko thoudang adu Chief Minister N Berena lusingduna MLA yankhai ga punna lawgadabani adubu Manipurda mai howna saklaba phawbra khangsin usinadabagum laithokbagum tawriba si leibak miyamna aduki matik pendaba haibatu oire
Manipur bu kallu leibak miyambu leitana lehlu barat lengangna proxy war sathaba leppu haiduna lamdam sigi mairoi sing akan bi hoksa tharaglaba phawda aikogi MLA yangkhaina tumina lashiliba karigino miyamna akan bi ho horoklaba matamda curfew thamjinduna internet thingjinduna yawna pangdabagi mawongda lengak sasan tawribasi asak kumaidagi haijinbu oina thokani haibasi aikogi lengak mapu amadi MLA singna khangpham thokani houjik oiriba phibam asida MLA yangkhai maraibak Manipur bu kannanaba lawpham thokpa thoudang adu lawdaba tarabadi makhoi mathakta leibak miyamna akanma khongjang sangsilakani haina lakthokliba asi tarai taraina lawpham thokte adubu leibak miyamgi kholau haibadi taibang mapugi kholau ni haina lawgadabani miyamna hairibasi aikoigi lengak loi amamam oibigi lawpham thokpa thoudang adu law leiba asida yeknabana landaраktuna kangkhong sairaba phawbada miyamgi mihut oiribasingna amato oina punsinduna maraiba kannanaba honadrabadi leibak miyamna yeknaba ama oina lawduna makhoigi mathakta landarakpa haibasi sungsoi soidrabani masi thoktrigai matamda lawpham thokpa thoudang adu chapsana lawba sungani aduga barat lengana Manipur yengliba miyeng asi karamba miyengno haibado miyamgi isang thona hangba ngamgadabani houjik phawba hangba ngamdana leiribasi maraibak nungsidaba masa masadagi khanba lengak loising haiba takpani haina miyamna lawi maram aduna houjik matam leiringe sida miyamgi mihut oiriba MLA yangkhaina maraibak Manipur kannanaba lawpham thokpa thoudang adu chapsana lawduna maraibak Manipur kallu haiba kanglei pakki mairagi editorial ahanbada miyam special content moina miyamna thamjari